ꯑꯩꯈꯣꯏ ꯄꯥꯂꯪ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯅꯥꯒꯤ ꯗ꯭ꯔꯦꯁ ꯃꯥ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯑꯩꯗꯤ ꯆꯣꯡꯉꯣꯏꯗꯨ ꯑꯩꯗꯤ ꯁꯦꯂꯨꯋꯥꯔ ꯑꯣꯏꯅ ꯁꯦꯠꯆꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯤ ꯌꯥꯝ ꯌꯥꯝꯃꯤꯔꯨ ꯑꯩꯈꯣꯏ ꯆꯠꯇꯨꯕ ꯒ꯭ꯔꯨꯞ ꯌꯥꯝ ꯈꯔ ꯆꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ ꯌꯦꯡꯉꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯕꯜꯁꯨ ꯍꯧꯔꯝꯗ꯭ꯔꯤ ꯄꯨꯡ 8ꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯗ꯭ꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯕꯜꯁꯦ ꯍꯧꯖꯤꯛ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯄꯨꯟꯅ ꯐꯥꯔꯁ ꯔꯥꯎꯟꯁꯦ ꯆꯣꯡꯈꯠꯂꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯂꯩꯁꯥꯕꯤ ꯀꯥꯡꯕꯨꯗꯤ ꯈꯔ ꯃꯊꯣꯡ ꯂꯧꯅꯗ꯭ꯔꯤ ꯌꯥꯝ ꯂꯤꯛꯅ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯧ ꯄꯨꯟꯁꯤꯜꯂꯒ ꯆꯣꯡꯉꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯊꯥꯕꯜꯁꯦ ꯚꯥꯂꯨꯡ ꯃꯥꯔꯤꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯌꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ इचिन इनाव मैम अखोई हजिक यूमदा हल्लनी ngasiगी थाबलसे लोइसनजरगे अखोइगी ओइनदि बाय बाय।